ngasi phong ki base phong sing digi maroi bi pau sing content amani katang khanga sarakana myam na thamjage myam yeng tamina si ahan bada hoyelan pau phong ki ba pau tang ana myam na thamjage ye thangba ki ni fil oibadagi ana phamungda Cheina Khangliba sai mapan khata ngai ri bi nupi masa jenims ta pukhatuna layeng lagani lu kokpada len mama mapa laikhidabadagi mabungna aphang aphangba suraga mahitang halakhibi nupi masa kini ama phel oibadagi thawai damak lanthingnari haiba pawma aikhogi pawmi gyanan nauremna akhanana iba pawma mamang tha me kuntrada hoyelan paw pauksila phongkhraba tungda social media da viral oirakpadigi ngasi manipur lenga ki se minister nongthongbam beren gi paktak matungina se minister gi manaw nopa nongthongbam rajendro elias boy tharaktuna naduna leidiba nupi masa dugi phibam amadi imung manungi miyoi singa unaduna wa tanakre nongthongbam rajendro elias boy ga loinana nupi masa dugi mabung oina dina elias irabot ki imung asina thengnariba awabagi pawsi minister masagi nakong yobadagi makpu imung asigi mathautaba mateng singadu pangnaba tharakpani maramasina angang asigi mathautaba treatment sing haunaba jenims ki director ga paw faunare ngasi numit nini humni asida maki treatment adu soidna hawanana ba honaragani imung asigi yumgi phibam sadriba sisu angang asigi operation hek loibaga nauna sanaba kaksingi dc amadi local mla ga paw faunare asumna paliba lenga sina awana taraba singi paw ma hek tabaga sangsinduna mateng pangbasina matamamada awana ama lairambada mateng pangbina ba leitabagi awaba lairambadu kokhanba ngamle haki amaramda jenims ki director professor l devena ye thangba kini nam yadaduna leiriba sahi mapalom khakta ngairibi hianglam hiranmaidagi nupi masadu maki oiriba phibamatu kupna khana nainaraba tungda hayeng jun ahumda jenims ki ambulance ama thaduna yumdagi lokhatuna hospital thamlaga makhata ba layeng sathabaga loinana athuba matamda mathau tabu operation singba athubada pangthokna bo honaragani haina phongdorakli ningsingba yabadi Kaksing district ki manung sanba hianglam hiranmaidagi mama mapa nauna kaina khraba oinam dina elias irabo se kungamarina maki sahi nauribi sahi mapan khakta ngai ribi sibu universal academy lamjau da class 1 khakta tamlibi masal nupigi ye thangwa kini layeng nabagi senpham leitaduna awaba pulum puduna lakhibani oinam dina elias irabot ki apokpa oinam amujau amasum oinam ongbi inauktumbi gi masa mangagi manungda mangna ahalni Makada masal mari leibigi manungda masal nupi ani amadi mayum pankre apokpa amuzao JCB thauduna amadi apokpi mama inautomina matam gi thabak inkhang suduna ngasak lalonduna hingnana bagi senthok lambi oiduna lakiba imungamani sana thoina taibangda khongdaraktuna taibangi mirol ningthina khangdringagi matamda mak apokpa mapa kumza english ngani ga taraga marigi November thada gari accident amada taibang pan thadoktuna sakhre mapa laikhidrabasu apokpi mamana makhoibu yokpi thakpiduna lakhi mamane imung pubaduda mateng oinani haiduna maksu matamatamgi afang thabak suba sek suba yauduna lakhi sana thoina sei tere kha helakpada makhoiga apokpi mamasu amuk yamna kana naraktuna layeng lubuda aruba laina cancer oiramki mamagi anaba adutang pharabadi haiduna apokpa mapana thambiramba senpham amadi makhoina laidibi inkhol adugi sarukhara yonthokhtuna amadi kairo lekaidigi sel phawba puduna wana hotna jarabasu laibak thibidi phanakana hotna dunasu apokpi mama inautombi kumja english ngani kungi September kunga mathoida taibang pan thadoktuna sakhibada laihawriba masal nupi atombi hauzik kini naduna laidibi amadi mayum pandana lairibi masal nupi amadi maki loina bibu matamgi afang thabak suba amadi sek suba yauduna yamna wan imung asi puduna lakhibani haidi hana pausna makhatana su phungdorakli loina na mayamgi wakhalon su sungsoi soidana comment box thambiramu amasum mayam puna mateng pangmina saina su channel sigi makedigi mayam da thamjari makasa tharakpoina naharol gi thaudang poksi da phongba pawng tanga mayam da report tawjaramge MSME Technology Center Imphalna Lombadagi Sungba Manam Nungsiba Thau Mapalamgi Aroma Industries Kayana demand Torakli Nungaba Pawmadi Oigaduri Bharat Sarkar ki Ministry of Micro, Small and Medium Enterprises ki Makada Nilkuthi ki Food Park Ladiba MSME Technology Center Imphal ki Deputy Director Dr. Sinam
Yoren tomba mitaina lamda masida ariba matamdagi yum inkol thanaduna insang spices oina sizinaragliba aromatic plant oiriba lomba botanically Ilsolzia communals collets and Hemsel haina khangnaba pambi asidagi sungba manam nungsiba thausi mapalamgi maming salaba aroma sector da leiba top industries kayana demand torakpaga loinana Manipur masigi industry fawba hangjagi habigi wafam thamlakle haidi Nilkuthi da leiba micro small and medium enterprises MSME Technology Center Imphal gi Deputy Director oiriba Dr. Sinam Yoren tomba mitaina maki Nilkuthi da leiba laboratory da Sangyeng tauduna puthokpa lombadagi sungba manam nungsiba thauda Title sada marfuga manga yawba thengnabaga loinana lombadagi sungba manam nungsiba thaus handakta Essential Oil Association of India EOIA na sinduna hauzik me kunga taruktagi kunga nipan phawba indoor da leiba Sheraton Grand Palace ta pangthokiba poster presentations in International Congress and Expo 2022 of AOIA da Manipuragi MSME Technology Center Imphal gi mot siladuna sarugyaduna stol hangbaga loinana lombadagi sungba manam nungsiba thawdu puthoktuna utki Expo adu da Dr. Sinam Yoren tomba mitaina consolation prize phawba phangki Expo adu da lakiba Bharat ki maming salaba Aroma industry kayana lombadagi sungba manam nungsiba thawdugi manam tabada ngawnabaga loinana thawsigi maramda wafam kya hanglakbaga loinana thawsigi maramda MSME Technology Imphal gi Deputy Director Dr. Yoren tomba mitaina wafam kya su thamki Indoor gi expo du da lombadagi sungba manam nungsiba thawgi matangna Dr. Yoren tomba mitaina paper present toki Bharata leiba Maming salaba industries kaya amasum National Institute kayagi director singna yawkhiba thoramadu Manipur gi lombadagi sungba manam nungsiba thawsigi manam tabada manam nungsiba Sensen singba kaya saduna pothogliba aroma sector da leiba maming salaba industries kayagi maikaidigi bibinaba demand tarakhi Citral sada marfugu manga rongi sang yawba sigumba lombadagi sungba manam nungsiba thaw makalasi marang kaina puthonaba lamda masida leiriba thabak phangdriba masum aromatic plant gi maramda thabak tawriba mi kyada thabak pibi yaragani Lomba pambi esi tharaga insang da thaknabagi spices oina supnagi lupa chamasani phangnabagi yonbagi karbar oina sizinari adubu lupa chamasani da yoliba lomba hajudigi manam nungsiba thawk sungdoktuna national amasum international level dagi lupa lising hena yamna komna tanba yare ki Dr. Yoren Tomana makhatana hai lomba si manam nungsiba posak oibetana tana masida citralgi sangsar marfugu mangarom hena yawi Citral si liter mada mamal yamna tangi Citral sidigi manam nungsiba posak kya sabi yare hidak langthak oina sizinab siyare lomba khaknatana sanarai dagi su manam nungsiba Citral sungdoktuna yamlaba senpham tanba yaragani sanarai da su essential thaw marang kaina yauri asumna Manipura manam nungsiba thaw Citral sungba yaba pambi kya marang kaina leidi Sanarai khakta natana Manipura phangba manam nungsiba aromatic plant kaya dagi manam nungsiba thaw makhal kaya sungnaba hotnari hai henasu pausna makhatana phongdorakli amasum yam tentang na sumna thamjaramge aduga hausikoi di pausi matang ase lusinjarage amasum pathoksa kibida soiki plan kiba kaya yaros mem ngakpi gani amasum matamatam ge bamaroi bi pausing su mem da lepa leitan update pizarake na su signal sig mekedigi mem information thamjari and thank you